Houjik chathariba BOSEM amadi COHSEM louba exam Manungda Tattana load setting Touba Asina Maheiroising Penadre pumnamak asi yenglaga leinaba authority na Mityeng Changbiyu haina Manipur State Power Companies Employees Association MSPCEA na appeal tourakli Association asigi General Secretary Soibam Binitana Thadrokpa Cherulamana hai haukiba matam khara asidagi hauna Manipurda mai chang naidabagi fibam ama mayoknari ayuk nungthil amadi Numidang yauna load setting toina Touba Asina Penadraba miyamgi tainafam asi substation da mathau tauriba staff singda oibugum tauri nakal amaromda lebaki warapa matam asida mai chang naina laktabana miyamda hena awaba ohele mai chang naidaba asina hiram khudingmakta khunai asibu sothanabagi machak amasu Ohendabandate, pumnamak asi yenglaga lamdam asigi miyamda mai chang naina fanghanduna chakutpa khunai ama semnaba mari leinaba singna honabiyu loinana miyamnasu kanglongi wangmada mai sizinapikanu haina MSPCEA na makhatana appeal tourakli